Miss Universe 2025 Thailand Bangkokta Novembergi tang 12da pangthokpadi loikre. Mexicodagi Fatimana Miss Universe 2025 title phangladuna inaunoba Miss Universe oiduna lairi. Adubu result asi mayamna yamda saunaba controversy oiba matik chadaba winner ni haiduna hojik hainarakli. Ngasigi video asida Miss Universe 2025 ki winner Fatima bu matik chadaba winner amani hariva competition gi just kaya resign tawkibagi matangda yenminasi. Wahi haibata soiba ywrabasu ngakpiyu amadi channel asibu nungsibiduna like, share, subscribe tawsanbiramu. 2022 gi matamda Miss Universe ki 100% mapu Thailand gi JKN Global Group na oirami. Adubu 2024 January da JKN na 50% share USA gi Legacy Holding Group ta yonthokki. Miss Universe ki share 100% US dollar 20 million da lairaba tungda Thailand gi JKN Global Group na Miss Universe ki mapu oiduna company gi director board member shu oiva enina Miss Universe ki CEO oirami. Adubu JKN Global Group na media expand taunaba chauraba loan kaya lausinba Miss Universe shu laisinba asidagi pressure kaya lakpa hokhi. JKN gi stock price khanghaudana hantaraktuna company asida investor kaya gi thajaba mangba horami. Loan singnaba honabada JKN Group awaba haibadu oikhi. Miss Universe ki owner oiduna tongan ba country sing the host tawba staff thamba marketing tawbagi paisa $1 million kaya chatkiba asina sen thumda profit kaya Miss Universe na piba haibadu oiramde. Sen thum butaduna company ase mutladra hayuna kibadagi JKN Group na company gi 50% share yon bataki Mexico gi Legacy Holding Group na laktuna Miss Universe organization gi 50% stake laishinki. Miss Universe ki mapu 50-50 JKN Global Group amadi Legacy Holding Group kana mapu oiduna ngasimak lairibani. Thailand gi company JKN Global Group amadi Miss Universe ki CEO oinadagi su any resign tawki. 2025 October da Miss Universe organization na Mario Bucaro bu anauba CEO oiduna hablakhi. Organization ki president Mexican ki businessman Raul Rocha oiduna Miss Universe hilakli anauba mapu gi makhada anauba rule. Modern edition ama oi Bangkok ta sinkiba Miss Universe organization asidi yamna khaurangna miyamna ngainaki adubu finale yorlaba matamdadi controversy kayana yomduna loisanki. Miss Mexico bu winner oina lauthorakpa matam aduda mioi million kaya soksatki penaki de fans expert kayana haiba sing asi karino atopa competitor mayanga changdamnabada Miss Mexico nopi haibana karikino. Finale haudukan gi mamangda fans expert kayana Miss Philippines Miss Thailand bu winner oiba yai makhogi preliminary performance yengduna haidaki Miss Colombia Venezuela makhoisu mayamna pamba haibadu oirami. Preliminary gi matamda mayamna adum khangnaki swimsuit launa chingba kayada magi performance yamna phajaba haibadu oirami. Miss Thailand gi evening gown performance achisu mayamna yengbada apenba oiki. Adubu Mexico gi performance di phajana soidana di tawjaki adubu ka hena yamna unique oiba performance amadi oikide. Asomda expert kayana haina top 3 changa tawbadi manakhide. Candidate mayam gi maraktagi top 30 khangalakhi. Top 30 gi matungda top 12 top 12 gi matungda top 5 lauthorakhi. Top 5 changlaba candidate sing adudi Thailand, Philippines, Mexico, Venezuela amadi Cote d'Ivoire ni. Makhoi gi aroibada hangkiba wahang amadi pakhumsing asi amuk yenminasi. Thailand da nahak asi Miss Universe oiragadi United Nations Assembly da wangang bagi chance ama piragadi karamba issue pukhalakani hangki. Pakhum oina mahakna nupi kaya bu manava thakta nupi khudimag respect kindness ki chakmana yengbiduna yumda thabak tawpham kaya da manana yengbina ba pukhatkani hayuna khumki. สวัสดีค่ะ Hello Hola Venezuela da hangiba wahangna platform asi sijinaduna sakchu jat manadaba culture mayam asi amatta oina punsinduna karamna dongan ba culture sing asi yatamin nagadage mahakna pakhum oina dongan mafamda laiba nupi ama oina role model ama oina dongan ba lon sing asibu amana ama khangnaduna communicate tawduna Prithivigi kachin koyadagi platform asina dongan ba thabak tawduna miyamda takli masigi matangda mahakna pakhum pirakhi. Ahum subada Cote d'Ivoire gi wahang ngasi gi education asina knowledge loksing gyan nataba atopa karamba emotional skill haibadi moral lainaba angang singda takpa mathau tabagi amadi madugi maram karino haina hangki.
ꯌꯥꯝꯅ confident ꯂꯩꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ educationꯗ focus ꯇꯧꯗꯨꯅ emotional skillꯗ love yourself ꯅꯁꯥꯅ ꯅꯁꯥ ꯅꯨꯡꯁꯤꯖꯗꯨꯅ confident ꯂꯩꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯟꯒꯅꯤ ꯅꯍꯥ ꯀꯌꯥꯕꯨ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯗꯨꯅ ꯅꯪꯅ ꯄꯥꯝꯖꯕꯁꯤꯡ ꯇꯧꯗꯨꯅ ꯃꯥꯂꯦꯝꯗ ꯅꯣꯡꯃꯗꯤ ꯉꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯂꯛꯈꯤ ꯃꯔꯤꯁꯨꯕꯗ ꯃꯦꯛꯁꯤꯀꯣꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯇꯥꯏꯇꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯔꯝꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯄꯤꯒꯗꯒꯦ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯚꯣꯏꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯕꯒꯤ ꯈꯣꯜꯂꯥꯎꯅ ꯆꯦꯟꯖ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯝꯂꯛꯈꯤ Woman, Miss Universe, I will put my voice and the power in the service of others. Because nowadays, we are here to speak up, to make change, and have everything here. Because we are ꯑꯔꯣꯏꯕꯒꯤ ꯐꯤꯂꯤꯄꯤꯟꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯃꯤꯌꯥꯝꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯂꯧꯈꯠꯄ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯍꯣꯞ ꯑꯁꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯇꯨꯅ ꯆꯍꯤ 10 ꯈꯛ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯅ ꯄꯦꯖꯦꯟ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯁ ꯌꯨꯅꯤꯚꯔꯁꯇ ꯎꯠꯅꯤꯡꯂꯒꯗꯤ ꯃꯗꯨ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯑꯃ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯒꯤꯗꯃꯛ ꯈꯥꯡꯕ ꯀꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯇꯣꯞ 5ꯀꯤ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯑꯁꯤꯗ ꯐꯤꯂꯤꯄꯤꯟꯁ ꯑꯃꯗꯤ ꯀꯣꯇꯦ ꯗꯤꯚꯣꯔꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯈꯤ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯑꯔꯣꯏꯕꯒꯤ ꯀꯃꯟ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯍꯦꯗꯐꯣꯟ ꯔꯥꯎꯟ ꯂꯥꯛꯇꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ If you win Miss Universe tonight, how would you use this platform to empower young girls? ꯅꯍꯥꯛꯅ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯋꯤꯅꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯀꯔꯝꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯊꯧꯅꯥ ꯄꯥꯋꯔ ꯍꯥꯞꯀꯗꯒꯦ ꯃꯈꯣꯏ ꯃꯉꯥꯒꯤ ꯇꯣꯉꯥꯟꯕ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯅꯔꯛꯈꯤ ꯊꯥꯏꯂꯦꯟꯗꯅ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯀꯤꯕ ꯐꯥꯎꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯦꯛꯁꯤꯀꯣꯅ ꯑꯃꯨꯛ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯩꯈꯣꯏꯁꯨ ꯁꯛꯇꯤ ꯂꯩꯔꯤ ꯎꯠꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯈꯤ ꯐꯤꯂꯤꯄꯤꯟꯁꯅ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗꯨꯅ ꯑꯦꯀꯥꯗꯃꯤ ꯀꯌꯥꯒ ꯋꯥꯛ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤ ꯚꯦꯅꯦꯖꯨꯂꯥꯅꯁꯨ ꯏꯖꯨꯀꯦꯁꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒ ꯆꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯒꯅꯤꯅꯆꯤꯡꯕ ꯍꯥꯏꯔꯤ ꯀꯣꯇꯦ ꯗꯤꯚꯣꯔꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯏ ꯑꯃ ꯑꯣꯏꯅ ꯀꯜꯆꯔꯗ ꯈꯦꯠꯅꯕ ꯇ꯭ꯔꯦꯗꯤꯁꯟ ꯀꯌꯥꯒꯤ ꯃꯇꯥꯡ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯅꯕ ꯐꯣꯡꯗꯣꯛꯂꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯃꯤꯌꯥꯝꯁꯤꯡꯅ ꯐꯤꯂꯤꯄꯤꯟ ꯅꯠꯇ꯭ꯔꯒ ꯀꯣꯇꯦ ꯗꯤꯚꯣꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯋꯤꯅꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ ꯑꯗꯨꯕꯨ ꯋꯤꯅꯔ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯣꯠ ꯔꯅꯔ ꯑꯞꯇ ꯀꯣꯇꯦ ꯗꯤꯚꯣꯔ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ ꯐꯤꯂꯤꯄꯤꯟꯕꯨꯅ ꯊꯥꯔꯠ ꯔꯅꯔ ꯑꯞ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ ꯋꯤꯅꯔ ꯑꯣꯏꯅ ꯃꯦꯛꯁꯤꯀꯣ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯁꯣꯛ ꯑꯣꯏꯈꯤ ꯊꯥꯖꯅꯈꯤꯗꯦ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯖꯁ ꯑꯅꯤꯁꯨ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯇꯧꯗ꯭ꯔꯤꯀꯥꯟꯒꯤ ꯃꯃꯥꯡ ꯅꯕꯦꯝꯕꯔ 18-19ꯗ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯖꯁ ꯑꯣꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 8 ꯃꯦꯝꯕꯔꯒꯤ ꯖꯁ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯁꯦꯀ꯭ꯔꯦꯠ ꯖꯨꯔꯤꯁꯨ ꯂꯩ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯣꯞ 30 ꯐꯥꯏꯅꯦꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯖꯁꯅ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯣꯏꯗꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯖꯁꯅꯤ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯗꯨꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯇꯣꯞꯄ ꯖꯁ ꯑꯃ ꯀ꯭ꯂꯣꯠꯅꯗꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯐꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯦ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯔꯤꯖꯜ ꯂꯩꯕꯅ ꯇꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯌꯥꯝꯅ ꯍꯩꯁꯨ ꯍꯩꯇꯕ ꯃꯦꯛꯁꯤꯀꯣꯕꯨ ꯃꯤꯁ ꯌꯨꯅꯤꯚꯔꯁ 2025 ꯑꯣꯏꯍꯟꯕꯒꯤ ꯁꯥꯎꯔꯗꯨꯅ ꯀꯣꯇꯦ ꯗꯤꯚꯣꯔꯕꯨ ꯀꯔꯤꯒꯤ ꯑꯣꯏꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯍꯤ ꯆꯥꯏꯈꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯜꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯔꯛ ꯄꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ ꯀꯣꯇꯦ ꯗꯤꯚꯣꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯚꯤꯖꯥ 175 ꯗꯔꯀꯥꯔ ꯂꯩ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ 1 ꯏꯌꯔ ꯑꯁꯤꯗ ꯚꯤꯖꯥ ꯑꯁꯨꯝ ꯇꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯀꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯁ ꯃꯦꯛꯁꯤꯀꯣꯕꯨ ꯋꯤꯅꯔ ꯑꯣꯏꯍꯜꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯜ ꯃꯁꯥꯁꯨ ꯃꯦꯛꯁꯤꯀꯣꯗꯒꯤꯅꯤ ꯃꯤꯁ ꯃꯦꯛꯁꯤꯀꯣ ꯐꯥꯇꯤꯃꯥꯒꯤ ꯃꯄꯥꯒ ꯕꯤꯖꯤꯅꯦꯁ ꯇꯧꯒꯗꯕ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯤ ꯁꯦꯂꯦꯛꯇꯦꯗ ꯋꯤꯅꯔ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯔꯨꯃꯔ ꯑꯣꯏꯔꯛꯈꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯖꯁ ꯑꯣꯃꯥꯔꯅꯁꯨ ꯃꯈꯣꯏꯗ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯥꯇꯤꯃꯥꯒꯤꯗꯃꯛ ꯚꯣꯠ ꯇꯧꯅꯕ ꯄ꯭ꯔꯦꯁꯔ ꯇꯧꯔꯝꯃꯤ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯐꯥꯇꯤꯃꯥꯗꯤ ꯍꯥꯟꯅꯅ ꯋꯤꯅꯔ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯜꯅꯗꯤ ꯑꯃꯠꯇ ꯑꯦꯛꯁꯦꯞ ꯇꯧꯈꯤꯗꯦ ꯃꯤꯁ ꯌꯨꯅꯤꯚꯔꯁ 2025ꯀꯤ ꯋꯤꯅꯔ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯦꯟꯅꯗꯕ ꯑꯃ ꯑꯣꯏꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯟꯇꯤꯅꯦꯟꯠ ꯃꯐꯝ 4ꯗꯒꯤ ꯍꯥꯏꯌꯦꯁ ꯔꯦꯡꯀꯤꯡ ꯀꯣꯟꯇꯦꯁꯇꯦꯟꯠ ꯈꯔꯁꯨ ꯈꯜꯂꯤ ꯀꯟꯇꯤꯅꯦꯟꯇꯦꯜ ꯀ꯭ꯋꯤꯟ ꯍꯥꯏꯗꯨꯅ ꯑꯐ꯭ꯔꯤꯀꯥ ꯑꯦꯟ ꯑꯣꯁꯤꯌꯥꯅꯥ ꯑꯦꯁꯤꯌꯥ ꯌꯨꯔꯣꯞ ꯑꯦꯟ ꯃꯤꯗꯜ ꯏꯁ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯅꯤ
ꯍꯥꯏꯔꯤꯕ ꯀꯟꯇꯤꯅꯦꯟꯇꯦꯜ ꯀ꯭ꯋꯤꯟ ꯑꯁꯤ ꯀꯟꯇꯦꯁꯇꯦꯟꯒꯤ ꯐꯥꯏꯅꯦꯜ ꯑꯃꯗꯤ ꯇꯣꯞꯁꯤꯡꯗꯒꯤ ꯑꯣꯏꯒꯜꯂꯤ꯫ ꯑꯐ꯭ꯔꯤꯀꯥ ꯑꯦꯟ ꯑꯣꯁꯤꯌꯥꯅꯥꯒꯤ ꯑꯣꯏꯅ ꯀꯣꯇꯤꯗꯤꯚꯣꯔꯒꯤ ꯑꯣꯂꯤꯚꯤꯌꯥ, ꯌꯨꯔꯣꯞ ꯑꯦꯟ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯥꯜꯇꯥꯗꯒꯤ ꯖꯨꯂꯤꯌꯥ, ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯚꯦꯅꯦꯖꯨꯂꯥꯗꯒꯤ ꯁ꯭ꯇꯦꯐꯦꯅꯤ, ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯥꯒꯤ ꯖꯥꯎꯅꯥ꯫ ꯇꯁꯦꯡꯅ ꯑꯦꯁꯤꯌꯥꯒꯤ ꯇꯣꯞ ꯑꯁꯤꯗꯤ ꯐꯤꯂꯤꯄꯤꯟꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯍꯥꯏꯗꯨꯅ ꯔꯨꯃꯔ ꯑꯃ ꯑꯣꯏꯔꯛꯈꯤ, ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯅꯠꯇꯦ꯫ ꯇꯥꯏꯇꯜ ꯂꯧ ꯌꯥꯈꯤꯗꯕ ꯑꯁꯤꯗꯒꯤ ꯆꯥꯏꯅꯥꯕꯨ ꯈꯟꯕꯅꯤ ꯍꯥꯏꯗꯨꯅ ꯔꯨꯃꯔ ꯑꯃ ꯑꯣꯏꯔꯛꯈꯤ, ꯃꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯐꯣꯔꯠ ꯔꯅꯔ ꯑꯞ ꯑꯃꯗꯤ ꯀꯟꯇꯤꯅꯦꯟꯇꯦꯜ ꯀ꯭ꯋꯤꯟ ꯑꯐ꯭ꯔꯤꯀꯥ ꯑꯦꯟ ꯑꯣꯁꯤꯌꯥꯅꯥꯁꯨ ꯑꯣꯏꯔꯤꯕ ꯀꯣꯇꯤꯗꯤꯚꯣꯔꯒꯤ ꯑꯣꯂꯤꯚꯔ ꯃꯥꯒꯤ ꯇꯥꯏꯇꯜ ꯀꯟꯇꯤꯅꯦꯟꯇꯦꯜ ꯀ꯭ꯋꯤꯟꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯦꯁꯅꯦꯜ ꯀꯃꯤꯇꯤꯒ ꯇꯥꯟꯅꯔꯒ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯚꯤꯅꯤꯡ ꯒꯥꯎꯟ ꯔꯥꯎꯟꯗ ꯁ꯭ꯇꯦꯖꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯤꯁ ꯖꯃꯥꯏꯀꯥ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈꯤ, ꯀꯝꯄꯤꯇꯤꯁꯟ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯀꯥ ꯕꯤꯁꯀꯔꯃ ꯇꯣꯞ 30 ꯐꯥꯎꯕꯗꯤ ꯆꯪꯕ ꯉꯝꯈꯤ, ꯃꯈꯥ ꯇꯥꯕ ꯇꯣꯞ 12 ꯐꯥꯎꯕꯗꯤ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯍꯥꯏꯕꯗ ꯋꯥꯠꯄ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫